इसे लेरे सोंदा इगी इमानबी नुक्सिबी लेरे काय जा अनुगमन काय जरगे अनुगमन चामना उतरे अनुगमन कोकना खनगिने पुरा यो सब्सक्राइब करना रे ये तो माना रे कोई किसे वीडियो बना लो हेलो चिनाव सिंह कमाय कमाय तौनारीगे मयाम ngasi puja gi aloiba haidi ngasi lai thadaba numiniko do handaki puja se lai thadaba se ani ka thoe hai tare gyan amata de ko mayam su aina confuse sat padumai samaina mayam su jalamba yawrom gani ko lai thadaba se ngarang ni su hai ngasi ni su hai gyan me na mata de ba ko do ngarang se lai thadaba se ngarang se lakhipur da khoi chat kane na tawraga gari ka ngang na ba khona ba loi loi raga ko akhoi lakhipur da chatre ngarang se lai thadaba se lakhipur yamna ka hena mi tilloy na ka lai su thadaroy na haina dumaina tabadagi chatre ba ko lai thadabagi khongchat se kam jam nungai gi habada mayam da dum share tawrake adu mayam silchar da oina chatkani haina re ko haina ra matung da muka mu silchar da chatre akhoi je lakhipur ga adagi udharbon ga da oina chatle ko ado khoi am bunna chatpa do haren dum yam da share tawjarake ba ko ado ai sigi dress se oina selani nahan online dagi logi badini ko ado mayam phajai de imonda pakse de mayam adum yengsi aduga yamna pakcharoi ai saksi ga pakcharoi hare ko mi si yaukhi ko comment ta hare ko yaukhi ko ado ngasi yengmina si kayam phajadage sigi dress sela ga imonda kayam pakchadage na habado ai gi saksi ga amu pakcharoi yam thiba comments ama lakhi bado ngasi yeng se mayam kayam thige kayam pakchage habado aduga asiga panabagi asigi aigi chapal je leire ko asiga inu wai inu dum tongage na ko aduga na aigi bag leire asigi bag se oina adum siga dum achamba oina dum lawre ba koina bag se aduga sisu oina dum pairage na tawini ko aigi earring leire asigi earring se oina ai sirani ko ado siga dum matching su oirani hena ko ado horen mayam केबा खोटपा मेकअप तब खोटपा लोने लोरेगा आई अदु मयाम दा शेयर तवजरागे अदुगा येमिनसी को मया टन टन दा ओदा तविदा nang kiye bangai ani do jek bada ai tumning ma bhaure ana namit to je kini nana tontai gini namit to gamu makha matha kali gino mu pahap kini adai di lipstick tai gini kai tai gini muno na pada monam to piro se orang talle ba thalo jalo ba hinga ni nang ba nang special lo ha bani nang go nang namai do hanan loi ko nang namai do loi re e hai kan du bane ne vision vision in guarantee laite be ma foreign dia khoina khuini nang ne check laung thora kani akhoi ju khare langtik lang ma chatni ni dana kaino pujani kaino ke redi kholata roidro musnata roidro nang je maram le ramiya nang gi dubi ta maram le yo sini maram mai pura full maram ni nang ta loi mu hai bani nang ko le san lo hai ba da orang kan nang tawi tan le ha ai san lo san lam ni de ni chen chen kao rong ni de ni be man na puja ngao de mai ma de si ja ba ngao de le ma thang la tawi ti do no ba Depende. Wala ka no. Hello चिनाव सिंह हौजिक से अखोई थोए को उधारबोन जतोइरा सिलचर जतोइरा कन्फर्म म इलै लेट्रेबको खरा मन उधारबोन जसी हाय खरा मन सिलचर जसी हाय खरा मन लखीपुर जसी हाय अदुदन होरेन अखोइ जे पुल्लगा दुम हा केनो तौरानिबको अदुम खंगनरानिबको अखोइ को जोन जतोइन हायसे दो आइगी ड्रेस तो
ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯅ ꯁꯦꯠꯂꯦ ꯑꯩꯒꯤ ꯖꯨꯝꯀꯥꯗꯣ ꯁꯤꯒ ꯖꯥꯜꯂꯦꯀꯣ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯀꯣꯃꯦꯟꯠꯁ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯗ꯭ꯔꯦꯁꯁꯦ ꯄꯛꯆꯩ ꯄꯛꯆꯗꯦ ꯍꯥꯏꯗꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯦ ꯑꯗꯣ ꯍꯣꯔꯦꯟ ꯀꯥꯏ ꯀꯥꯏꯗ ꯆꯠꯄꯅꯣ ꯀꯩꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯁꯣꯝꯗ ꯆꯥꯊꯣꯏꯕꯤ ꯆꯠꯂꯦ ꯑꯕꯨꯡꯉꯣ ꯃꯃꯥꯡꯗ ꯌꯧꯈ꯭ꯔꯦ ꯑꯕꯨꯡꯉꯣꯗꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯅ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯂꯨꯛꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯏ ꯐꯖꯕ꯭ꯔꯥ ꯃꯦꯀꯞ ꯑꯩꯅ ꯇꯧꯔꯛꯏꯅꯦꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯐꯝ ꯀꯥꯏ ꯀꯥꯏ ꯆꯠꯄꯅꯣ ꯃꯐꯝꯗ ꯌꯧꯔꯒ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤꯀꯣ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯌꯦ ꯁꯨꯃꯥꯏꯅꯒ ꯐꯤꯔꯣꯟ ꯅꯥꯟꯅ ꯁꯦꯠ ꯆꯥꯔꯒ ꯆꯠꯄꯁꯦꯀꯣ ꯑꯗꯨꯅꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯗꯥꯁꯤ ꯂꯥꯛꯑꯦ ꯗꯥ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏ ꯂꯝꯕꯤ ꯐꯠꯇꯕꯁꯦ ꯑꯝꯇꯪ ꯂꯥꯟꯊꯣꯛꯈꯤꯒꯦꯀꯣ ꯒꯥꯔꯤ ꯉꯥꯏꯔꯤꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯁꯤꯒ ꯏꯆꯦ ꯂꯩꯔꯦ ꯁꯣꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯨꯡꯁꯤꯕꯤ ꯂꯩꯔꯦ ꯁꯤꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯂꯩꯔꯦ ꯑꯃꯗꯤ ꯒꯦꯝꯗ ꯉꯥꯟꯕꯗꯤ ꯀꯅꯥꯒ ꯑꯗꯨꯅꯦ ꯑꯩꯅ ꯇꯥꯅꯤꯡꯗ ꯊꯝꯃꯣ ꯍꯥꯏꯅꯤ ꯂꯥꯡ ꯀꯅꯥꯒ ꯆꯠꯈꯤꯗꯣ ꯏꯆꯦ ꯃꯅꯨꯡꯗ ꯌꯥꯎꯒꯦ ꯍꯥꯏꯕ ꯏꯆꯦ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯥꯛꯑꯦ ꯁꯤ ꯂꯩꯇꯕꯅꯤ ꯃꯣꯏ ꯑꯣꯇꯣꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯂꯥꯛꯑꯦ ꯀꯥꯏꯗ ꯆꯠꯇꯣꯏꯕꯣ ꯁꯤꯜꯆꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯅꯦ ꯎꯗꯥꯔꯕꯣꯟꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯎꯗꯥꯔꯕꯣꯟꯗ ꯍꯜꯂꯛꯄꯗ ꯁꯤꯜꯆꯔ ꯉꯥꯏꯍꯥꯛ ꯀꯣꯏꯔꯁꯤ ꯐꯖꯅ ꯀꯣꯏꯔꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯕ ꯉꯁꯤ ꯂꯥꯏ ꯀꯣꯏꯗꯧꯔꯤꯅꯤ ꯍꯣꯏ ꯃꯔꯤ ꯆꯪꯉꯦ ꯂꯥꯎ ꯑꯩ ꯃꯇꯩꯅꯤꯅꯦ ꯃꯃꯥꯡ ꯇꯣꯡꯒ ꯑꯩ ꯃꯇꯩꯅꯤ ꯑꯩ ꯃꯇꯩꯅꯤ ꯃꯃꯥꯡ ꯑꯁꯤ ꯀꯃꯥꯏꯅ ꯂꯥꯡꯗꯣꯏꯅꯣ Tamara pemenung aku dah. Gari tunggu, umang beri kangen woi saja. Nanti tentang ini yang mana dua kami nero. Ayo hai kami dah peluk ini salah ko. Ko pame salah. Tiga orang yang halak ke. Sidor aja bang ngomong sama lagi. Kaya cara nukuman kaya cara ke? Nukuman sama na utre. Nukuman kok na khan ni ba pura yung ne. Nah, boleh kalau kita kaya kaya. Papa kita memang kaya dah. Ngan bay roni. Bisa na ba kaya cara ke? Doa fokus tu kalau kita petang dari. Dia nukuman sahol lagi sahol ba. Saya ingin makan sana lagi ini. Sahol itu. Nukuman le pati tu mai le. Kita hai bidan ni mana isi. Tôi đây chỉ phải khất vào tôi hơn này. Cũng là hai bidan vậy. ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯕꯦꯅꯥꯀꯥꯟꯗꯤ ꯈꯥ ꯌꯧꯔꯦꯀꯣ ꯕꯦꯅꯥꯀꯥꯟꯗꯤ ꯈꯥꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗꯀꯣ ꯃꯤ ꯌꯥꯝꯅ ꯚꯤꯔ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯀꯣ ꯂꯥꯏ ꯊꯥꯗꯕꯒꯤ ꯃꯤꯒꯤ ꯚꯤꯔ ꯈꯨꯑꯣꯏꯁꯤꯗꯤ ꯃꯌꯥꯝ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯉꯟꯅꯗꯤ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯃꯤꯒꯤ ꯍꯥꯏꯗꯤ ꯚꯤꯔꯁꯦ ꯑꯣꯏꯗꯅꯕꯒꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯗꯨꯝ ꯆꯤꯜꯂꯒ ꯁꯨꯝ ꯂꯩꯔꯝꯃꯦꯕꯀꯣ ꯂꯥꯏ ꯊꯥꯗꯕ ꯅꯨꯃꯤꯠ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯈꯪꯉꯤꯗꯨꯅꯤꯀꯣ ꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯦ ꯍꯥꯏꯗꯣ ꯑꯗꯣ ꯕꯦꯅꯥꯀꯥꯟꯗꯤ ꯘꯥꯠꯇꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯆꯤꯜꯂꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯅ ꯇꯧꯔꯒ ꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯂꯥꯟꯊꯣꯔꯛꯏꯑꯕꯀꯣ ꯌꯥꯝ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ ꯁꯤ ꯃꯐꯝꯁꯦ ꯂꯥꯟꯊꯣꯔꯛꯅꯕꯒꯤ ꯍꯣꯠꯅꯕꯗ ꯗꯦꯁꯋꯥꯂꯤ ꯃꯤꯁꯤꯡ ꯃꯌꯥꯝꯁꯤꯅꯀꯣ ꯍꯦꯛꯇ ꯄꯩꯔꯦꯕꯀꯣ ꯑꯗꯣ ꯀꯣꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯂꯥꯟꯊꯣꯛꯑꯒ ꯑꯗꯨꯒ ꯆꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯌꯥꯝ ꯎꯗꯥꯔꯕꯣꯟ ꯌꯧꯔꯦ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯋꯥꯅꯀꯣ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯊꯥꯗꯕꯒꯤ ꯂꯝꯕꯤꯗꯀꯣ ꯒꯥꯔꯤ ꯄꯟ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯅ ꯀꯁꯥꯀꯥꯟꯗꯤ ꯏꯃꯥꯒꯤ ꯃꯟꯗꯤꯔꯗꯨꯅꯤꯀꯣ ꯃꯌꯥꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯀꯁꯥꯀꯥꯟꯗꯤ ꯏꯃꯥꯒꯤ ꯃꯟꯗꯤꯔꯗꯣ ꯁꯤꯅꯤ ꯌꯥꯝ ꯐꯖꯕꯅꯦꯕꯀꯣ ꯌꯥꯝꯅꯁꯨ ꯆꯥꯎꯕꯀꯣ ꯀꯩꯅꯣ ꯃꯐꯝꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯂꯥꯛꯑꯦ ꯎꯗꯥꯔꯕꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯜ ꯑꯩꯈꯣꯏꯅ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯂꯥꯛꯄꯁꯦ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯣ
फाइनली उधारबोन जौरे अदुगा समाइना अखोय गारीदो पार्किंग तौरमगा समाइना खोंगना तौरगा मंदिर मनुंग अखोय चंगगा जेंगनेबको इमा दुर्गा इमागी कैनोसु उरनी अदुगा कमाय कमाय तौगे हाबदो दुम जेंगनेबको फदी याम फजै फजबगीदीको अदुगा जेंगफमजे आइदी यामना लेतबा हाय तारेने अदुगा याम लामदगी लागाको समाइना आइदी पेंडलदो अखोयगी खरा जामबगा कोइबा अदैदी मनुंगदा चंगगा डेकोरेशन ga jam tawba khopado adugumbadudi jam oidebako aduga mayam mapan da khaktani da phajarise ko manungdadi durga ima gi hoi durga ima gi magi decoration mai manungi decoration tawbado adu khakka phajai ko aduga jamna lapna khoina lakpasi gi hairagadi ko khatangdi haidi nungai sandebako igi oina ko mayam nungai mayam gi oina di nungai ramgani ko phajabagi di phajadabagi di natabako do lapna jam lapna khoise lakpagi hairagadi thamoisi pen pelaktaba hai tarene adudo oirebako अदुगी अखोइसे थवाइसे नुंगाइतबदगी को अदुम हाइदी कइनोदा चंगे रामगी मंदिरदुदा चंगे चंगगा राम मंदिरदो येंगे अदुगा येंगा अदैदी दुर्गा इमागी मंदिरदुगा मु चंगगा अदु जेंगा बस लोइरेबको अदैदी कइम नुंगाइबमदो लेतबा हाइतारे अदैगी अखोइसे थवाइ नुंगाइतना को लखीपुरमदो ओइना चलसी लखीपुरदा ओइना कोइरुरसी हाइना सिलचरमदा चक्कदबा सिलचरदगा चत्रेबको लखीपुरदा ओइना चलसी लखीपुरदा अखोइ खंगना जानबसु म्याम उनदोरिबनिनको अदुदुगिसु खल्लगा दुगा चलसी हाइना अदुमाइना अखोइसे अदोमदा ओइना हलेबको असिगा अखोइना लेरमिसे उधारबोनजिगा लेरमिसे मिनिट 10 मु ओइगद्रा अदु खक्तनेबा अदो सुजाम सांगना लागा को मिनिट 10 खकिदमक्ता अखोइसे लाइनेबको होय दुर्गा इमाबुदि उबा फंगजरेको याम साथीनदि फजैको याम साथीना नुंसी मादो उबददि अदो हजिक लखीपुरदा अखोइ चटलनी लखीपुरदा चटपदो मयाम अदुम जेंगलके सिगा रामगी मागी मूर्ति लेरेको अदो असमाइना खक्तने लेरिसे अदुगा सिगा सोनाकदना मखादा मी म्याम अमा लेरे अदगिदि सिदगी अमु मखा कुमधरगा को दुर्गा इमागी अमु मंदिर फंगदोइनेबा अदो दुर्गा इमागी मंदिरदुमु मयाम अदुम येंगमिनरसिको अदुगा असिदा कुमधरगा मयाम केनो ओइदोइनेबको दुर्गा इमागी मागी मंदिरदो लेइदोइनेबको दो अइजे दुम चंगगा फंगदबा कीरुरेबको कदु कइनो तविसे हाइना दैदी अखोइ दाना कुमधौने अदुम कुमधौने हाइना अखोइ दाना अखोइ दाना ngangaibako इंगोंदा अइना हंगन अखोइ दाना जेंगिबा कदाइ चंगिनो अखोइ चंगिजे हाइना अदो खंगदबा आइसे सिनी अदो अखोइ दाना चंगु दुम लेरमगनी हाइना माइ तरगा अखोइ चंगगा फाइनली सेसिगा अखोइ दुर्गा इमागी मंदिरो उबो फंगजरेको मयाम दुम जेंगमिनरसि अदुगा एन्जॉय तमिनरसि मैम अदुगा हजी अखोइसे लखीपुर यौरे उधारबोनदगी हलाए को तो लखीपुर जौबदगी अगांगसिंगसे यामना हाइदी उधारबोन चटप मतमदुगा पत्थरुरेबको मोइसे हाइदी कोइभम लेतबा नुंगाइसंदबदो दुमाइना ओइबदुदना अदैदी अखोइ लखीपुर से लागा अदुम अखोइ अगांगसिंजे लोइ खिंगखरेबको अस अखोइगी मांग थानगा चटना मोइगसे
ꯖꯥꯡ ꯖꯥꯡ ꯇꯧ ꯆꯠꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯂꯛꯈꯤꯄꯨꯔꯁꯤꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯂꯛꯈꯤꯄꯨꯔꯁꯤꯒ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯂꯛꯈꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯏꯖꯕꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯂꯥꯛꯄꯗꯒꯤ ꯏꯁꯥ ꯂꯣꯏꯅ ꯈꯤꯡꯒꯠꯅꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯒ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯆꯥꯁꯦꯅꯀꯣ ꯏꯆꯥꯊꯣꯏꯕꯒ ꯑꯗꯒꯤꯗꯤ ꯏꯆꯥꯊꯣꯏꯕꯤꯒ ꯁꯤꯒ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯄꯣꯠꯁꯦ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦꯕꯀꯣ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯗꯩꯁꯤꯒ ꯃꯌꯥꯝ ꯐꯝꯃꯤꯁꯦ ꯎꯠꯂꯤꯅꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯕꯒꯤ ꯀꯩꯅꯣ ꯄꯨꯔꯛꯑꯅꯤ ꯀꯩꯕ ꯆꯧꯃꯤꯟ ꯆꯤꯀꯟ ꯆꯧꯃꯤꯟꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯝꯃꯕꯅꯤ ꯁꯨꯝ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯔꯦ ꯍꯥꯏꯗꯨꯅꯤ ꯂꯥꯝꯃꯗꯤ ꯄꯪꯍꯥꯎ ꯍꯥꯎꯕꯅꯦꯕ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗꯀꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯁꯨ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗ ꯑꯩꯒ ꯃꯥꯒꯁꯦ ꯗ꯭ꯔꯦꯁꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯨꯔꯦꯕ ꯈꯪꯉꯕ ꯑꯗ ꯑꯩꯁꯦ ꯉꯧꯔꯦ ꯗ꯭ꯔꯦꯁꯀ ꯆꯞ ꯃꯥꯟꯅꯕꯗꯨꯗꯅꯦ ꯑꯗꯨꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯔꯦ Subscriber YouTuber ka keno mana rami dress mana rami ra. ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯅꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯆꯦꯅꯤ ꯃꯣꯏ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯏꯅꯝꯃꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨꯗꯅꯦ ꯃꯥꯁꯦ ꯏꯀꯥꯏꯅ ꯆꯦꯟꯍꯟꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯥ ꯆꯦꯟꯕꯗꯣ ꯑꯃꯨꯛ ꯎꯠꯂꯦꯕꯀꯣ ꯑꯗꯨꯒꯁꯨ ꯃꯥꯁꯦ ꯑꯃꯨꯛ ꯆꯦꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯇꯥꯗꯣꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯍꯁꯕꯦꯟ ꯀꯣ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯒꯤ ꯃꯣꯏꯁꯦ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯏꯀꯥꯏꯗꯅ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂꯦꯕꯀꯣ ꯅꯨꯡꯁꯤꯃꯟꯈꯤꯗꯅꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤ ꯍꯥꯏꯅ ꯏꯅꯝꯃ ꯁꯥꯎꯅꯤꯡꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯃꯨꯅꯤꯅꯦꯕꯀꯣ ꯃꯣꯏꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯑꯉꯥꯡ ꯑꯩꯈꯣꯏ ꯃꯨꯅꯤꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯥꯗ ꯏꯅꯝꯃꯒ ꯇꯥꯗꯣꯒ ꯃꯣꯏ ꯂꯩꯕꯅꯦ ꯒꯨꯋꯥꯍꯥꯇꯤꯗ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯒꯤ ꯃꯆꯥꯅꯤꯄꯥꯅꯤꯁꯦ ꯐꯨꯔꯤꯠ ꯑꯔꯥꯡꯕ ꯂꯤꯠꯂꯤꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯃꯆꯥꯅꯤꯄꯥꯅꯦꯕꯀꯣ ꯃꯥꯅ ꯑꯃꯨꯛ ꯁꯤꯜꯆꯔꯗ ꯀꯩꯅꯣ ꯇꯧꯔꯤ NITꯗ ꯃꯥꯁꯦ ꯀꯩꯅꯣ ꯇꯝꯃꯦꯕꯀꯣ ꯏꯟꯖꯤꯅꯤꯌꯔ ꯇꯝꯃꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯅ ꯃꯌꯥꯅꯤꯄꯥꯗ ꯄꯨꯖꯥꯒꯤ ꯄꯩꯁꯥ ꯍꯥꯞꯄꯝꯃꯤꯕꯀꯣ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒꯗꯤ ꯏꯅꯝꯃꯁꯦ ꯑꯗꯨꯝ ꯍꯟꯈꯤꯗ꯭ꯔꯣꯕꯅꯦ ꯒꯨꯋꯥꯍꯥꯇꯤꯗ ꯃꯥꯁꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯁꯨꯇꯤ ꯐꯪꯗꯦꯕꯀꯣ ꯅꯨꯃꯤꯠ 5-6ꯅꯤꯒꯤꯗ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯉꯝꯃꯔꯣꯏꯒꯦ ꯍꯥꯏꯅ ꯃꯥ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯌꯨꯝꯗ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯂꯥꯛꯑꯝꯗꯕꯗꯣ ꯑꯗꯨꯅꯤ ꯃꯊꯪꯗ ꯑꯗꯨꯝ ꯂꯥꯛꯄꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯂꯩꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯏꯅꯝꯃꯍꯣꯏꯁꯨ ꯍꯟꯈꯔꯦ ꯑꯗꯨꯒ ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯤꯀꯣ ꯃꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯇꯤꯜꯂꯤ ꯃꯌꯥꯡꯗꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯃꯩꯇꯩ ꯌꯥꯝ ꯁꯥꯊꯤꯅ ꯇꯤꯜꯂꯦꯕꯀꯣ ꯑꯁꯤꯅꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯂꯛꯈꯤꯄꯨꯔꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯁꯤꯅꯦ ꯑꯗꯨꯅ ꯄꯣꯠ ꯂꯧꯕꯒꯤ ꯍꯥꯏꯔꯤꯕ ꯅꯪꯅ ꯃꯨꯠ ꯐꯣꯇꯣ ꯂꯧꯊꯣꯛ
मैम कोई लोइना को थुमहाव खरा लेगी लाई थादा पनि मिसे थुमहाव लेना को अदुगी आई जलेबी अदगी असिगैसिगा थुमा के केनो मैम से लौरे बको अदु लौगी वीडियो मते मन हो बने अद मैम असि लौरा गई गसिगी ब्लॉग से लाई थादा वीडियो ब्लॉग से मता से लो से जाएगी अदुगा नेक्स्ट थुमा दा वीडियो मा कते लो पूरा दा लाग से लगे मैम से कोई नदी तता बाय बाय लगे बाय मैम